Happy Valentines, everyone. Anh sao bắt hồ rồi sẽ ra chị mới sao này cái nó em lấy bia này pot chơi em lấy bia này có chị suy nào chị đi qua lấy đi chị giờ ấy shimmer mày em sẽ cái màu skin gì light chính là light mà khăn wow xem sai không có sự mà không có sẽ phát ra bên này mà mình đi chị ra thì pick hay so obsess ôi này ta mà sẽ shopping đâu vậy Hi, ma'am. Nungaribo. How's Valentine's week? How are you? Masih ngarang di hai tar. Masih di ngarang di tum hai. Masih ngarang yang ngarang ni tar video set di. Ado ma'am. Imana bi thing na bachat lo game ma'am. जैसे Galentines week के ना हम चाबी ने से को अच्छे ने के सुन shopping दी पूरा shopping शुरू तब था लोग से तो ये ना हैप्पी सुन ये मुझसे के मिट कर से पोमंगा ये हो जाए आई था लोग से तो ये आई से पुंग अनी तुम से तो ये बा इमान भी से पुंग अनी तुम मगा ने वाला तो ये खुद से तुम सारे वाई शाले तुम नहीं था और कम यार इन तुम मिगान दा सम partial को मांग खक लाए का आई जो ये जो मैं आऊँगा तो ये मिले से कुछ ना कहीं ना तो saya oleh pastel jadi itu ini tumingannya tuh sini Thank you. Happy Valentines, everyone. Ada ma'am, I see is a lady case same as a matam chunk and later the missing the guy that lay messenger hop out Hannah give me our halaga same again. Lunga see it. Adam came at Domina say Makamaka over Hopodo. I say yum the gitole imana big manata. Gurgaon ki ambience mo thing na to yin po ma'am ato mathang ano mo lake masingai le rapan ma'am yore ai se imana video si Paul restaurant manung atrai da ngai ram bani mo ka ado tanga se ma'am using pizza sa phasai lighting si tawraga lighting chứ tao ra lighting gì vậy chứ? Xin mời người nộp phim họ mail không ạ? Excuse me, ngàn tờ cảm ơn wannabe của mình rồi. Wannabe sẽ lấy đi. Mẹ khơi lại ba đôi đấy hồi gì XOXO Gossip Girl. Anh đi khăn rồi. Khăn là, khăn lo khăn. Cái bên nào? Yeah yeah. Rame. Yeah, I'm gonna say again. Sina ko imana bigi drink, sina ay gi drink. Ay sana ko hapsa la. Ma'am, achapot se yore ito ka. Spoon la mo late ni nang pa ma di tum hai ko dor ga. Namme. Ma'am table ama hanay do big man na sindo ay sa size sa maloko lang. My god. How bra? Ma'am ako se chava se plate ama di loy re aduga asini sungam de chaba bill la mamay boy ki bill de nang na mo na yet pa sa excuse me ma'am se Shamiam lâu đi với gì cả chị xem sao là video cái sao thì mà card phải xem sao visa cái ta có thôi gì mẹ xem đâu mẹ ấy sẽ zoom cho tàu lên là mẹ hả đang nghĩ đấy họ nên blur tàu gì đấy tàu đấy CV của mình ya cái sắc chứ fraud department này thằng tàu gì cái yo Aduga mayam travel loiraga thole aduga khoise limited edition da changaga mana mase Adidas ki campus to adum
ꯌꯦꯡꯕꯅꯦꯕꯀꯣ ꯃꯆꯨꯗꯣ ꯄꯥꯝꯕ ꯈꯔ ꯋꯥꯠꯄ ꯈꯔ ꯌꯥꯎ ꯑꯗꯒꯤꯗꯤ ꯁꯥꯏꯖꯇꯣ ꯐꯪꯗꯕ ꯈꯔ ꯌꯥꯎ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯁꯜꯂꯤꯁꯤꯅ ꯃꯣꯏ ꯏꯁꯩ ꯊꯥꯕꯗꯣ ꯑꯗꯨꯒꯤ ꯑꯩꯗꯣ ꯑꯗꯨꯝ ꯏꯁꯩꯗꯣ ꯌꯥꯎꯍꯟꯅꯤꯡꯗꯕꯩꯅꯦꯀோ ꯑꯗꯣ ꯐꯖꯕꯅꯦ ꯈꯣꯡꯎꯞꯁꯤꯡꯁꯦ ꯃꯣꯏꯅ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯤꯁꯤꯡꯁꯤ ꯑꯗꯨ ꯁꯤꯗ ꯆꯪꯉꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯈꯜꯂꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯛꯇꯣꯔꯤꯌꯥ ꯁꯤꯀ꯭ꯔꯦꯠꯇ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯉꯦ ꯏꯕꯥꯅꯤꯃꯛ ꯈꯨꯠꯁꯦ ꯂꯣꯏꯅꯃꯛ ꯂꯪꯉꯦ ꯍꯥꯏꯇꯥꯔꯦ ꯇꯤꯔ ꯀꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯈꯨꯠꯁꯤꯁꯨ ꯌꯦꯡꯉꯣ ꯀꯥꯞꯄꯤꯗꯣ ꯑꯩ ꯁꯤꯁꯨ ꯄꯥꯝꯕ ꯕꯦꯝꯃ ꯑꯩꯁꯦ ꯅꯣꯏ ꯆꯦꯁꯦ ꯈꯪꯕ꯭ꯔꯥ ꯁꯨꯝ ꯌꯦꯡꯉꯣ ꯁꯨꯝ ꯄꯥꯝꯗ꯭ꯔꯣ ꯁꯤ ꯃꯌꯥꯝꯁꯦ ꯄꯤꯡ ꯀꯩꯀꯩꯒꯁꯦ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯆꯤꯆꯦ ꯃꯆꯥꯅ ꯑꯩꯒꯤ ꯕꯦꯛ ꯑꯃ ꯂꯩꯕꯤꯔꯦ ꯆꯤꯆꯦ ꯃꯆꯥꯅ ꯌꯥꯝ ꯂꯩꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ Mango. ꯖꯤꯡꯒꯜ ꯕꯦꯜ ꯃꯥꯜꯂꯦ ꯃꯣꯏ ꯚꯦꯂꯦꯟꯇꯥꯏꯟꯁꯦ ꯀꯩꯅꯣꯗ ꯌꯧꯔꯦ ꯕꯔꯒꯟ ꯁ꯭ꯇꯣꯛꯇ ꯌꯧꯔꯦ ꯈꯣꯡꯎꯞ ꯈꯔ ꯂꯩꯒꯦ ꯍꯥꯏꯅꯀꯣ ꯆꯦꯝꯆꯥꯒꯤ ꯈꯣꯡꯎꯞꯀꯁꯦ ꯃꯈꯣꯡꯒꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯉꯣ ꯃꯤꯗꯤ ꯄꯦꯗꯤꯀ꯭ꯌꯣꯔ ꯃꯦꯅꯤꯀ꯭ꯌꯣꯔꯒ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯉꯣꯟꯗ Fazay yamna. ꯐꯖꯩ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅ ꯄꯛꯑꯦ ꯅꯪꯒꯤꯅꯦ ꯑꯗꯨꯗꯣ ꯃꯌꯥꯝ ꯐꯖꯩꯌꯦ ꯑꯁꯦꯡꯀꯤ ꯑꯗꯨꯒ ꯃꯌꯥꯝ ꯕꯔꯀꯤꯟ ꯁ꯭ꯇꯣꯛꯇꯁꯨ ꯃꯅꯤꯄꯨꯔꯤꯒꯤ ꯁꯤꯁꯇꯔ ꯑꯃꯅ ꯐꯖꯅ ꯑꯦꯁꯤꯁ ꯇꯧꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯔꯣꯞꯁꯀꯤꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯣꯏꯌꯦ Moise amarom Swarovski-da. plating Yenge. coating gumagi kanode sajab ga. Fazay yamna. ꯐꯖꯩꯀꯣ ꯑꯩꯒꯤ ꯁꯥꯔꯞꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯏꯌꯦ ꯐꯖꯗ꯭ꯔꯣ ꯑꯩ ꯁꯤꯃꯔ ꯃꯌꯥꯝꯁꯤꯒ ꯌꯦꯡꯉꯣ ꯁ꯭ꯀꯤꯟꯁꯤꯗ Light tinggal light makan. Wow. Simmer ngak ngai. ꯁꯤꯃꯔ ꯉꯥꯛꯇ ꯉꯥꯏꯔꯦ Sibu kana pamo entan do na. ꯀꯩꯅꯣꯕ Sibu kana pamo do na habani da. ꯂꯩꯗꯣ Fazay ka hoy. ꯁꯤ ꯃꯦꯇꯜꯁꯦ ꯆꯥꯎꯃꯟꯗ꯭ꯔꯣ ꯌꯥꯝꯅ Dal yam bi chao. Dot kum. ꯀꯥ ꯍꯦꯟꯅ ꯆꯥꯎꯗ꯭ꯔꯣ ꯑꯗꯨ ꯃꯣꯏꯗꯤ ꯐꯖꯩ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯐꯖꯩꯀꯣ ꯑꯗꯨꯁꯨ ꯍꯥꯏꯖꯕ ꯋꯥꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯗꯤ ꯕ꯭ꯔꯦꯁꯂꯦꯠꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯇꯨ ꯌꯥꯝ ꯐꯖꯩ ꯇꯨ ꯌꯦꯡꯉꯣ Gari yam fazay mai pink machu je fazay. ꯇꯤ ꯐꯖꯩ ꯍꯥꯏꯕ ꯁꯤꯒꯤꯁꯦ Sema da ren fazay ke. ꯑꯩ ꯁꯤꯁꯦ ꯄꯥꯝꯃꯦꯉꯣ ꯁꯤ ꯑꯩꯕꯨ ꯁꯤ ꯂꯩꯔꯁꯤꯔꯥ Siga le kano dam ta. Adudi nang adum yaye se. ꯌꯥꯏꯌꯦ ꯁꯤꯗꯤ ꯌꯥꯏꯌꯦ ꯑꯃ ꯃꯣꯏꯅ ꯑꯩꯅ ꯑꯃ ꯁꯔꯄꯦꯟꯇꯤ ꯑꯃ ꯕ꯭ꯔꯣꯒꯥꯔꯤꯒꯤ ꯂꯩꯒꯦ ꯇꯧꯕꯗꯣ ꯑꯗꯨꯁꯨꯅꯦ ꯑꯗꯨꯝ ꯄꯩꯁꯥꯒꯁꯨ Kano na mai stone yom du ne. ꯀꯔꯝꯕꯅꯣ Stone na yom bi. ꯘꯔꯤꯒꯤ ꯂꯩꯁꯤꯔꯥ ꯑꯩꯈꯣꯏꯁꯦ ꯑꯆꯥꯄꯣꯠꯁꯦ ꯇꯞ ꯇꯥꯏꯅ ꯆꯥꯔꯒ ꯍꯣꯏ ꯑꯗꯨꯅ ꯑꯩꯅ ꯁꯔꯄꯦꯟꯇꯤꯁꯦ ꯍꯣꯏ ꯑꯁꯤꯗꯅꯦ ꯃꯃꯥꯏꯁꯦ ꯀꯩꯅꯣ ꯅꯍꯥꯟ ꯑꯩꯅ ꯁꯤꯔꯛꯄꯁꯦ ꯒ꯭ꯔꯤꯟ ꯑꯣꯏꯕ ꯁꯤꯔꯛꯄꯅꯦꯕ ꯃꯦꯔꯨꯟꯁꯨ ꯂꯩꯌꯦꯕ ꯌꯥꯝ ꯐꯖꯩ ꯕ꯭ꯂꯨꯁꯨ ꯂꯩ ꯐꯖꯩ Korean ni ne khambra. ꯁꯤ ꯂꯥꯛꯑꯣ Korean ki haidi kano ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯀꯥꯟꯅꯗꯕꯅꯤ ꯂꯥꯛꯑꯣ ꯒꯥꯔꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯁꯦ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯦ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯠꯂꯣ ꯌꯥꯅꯤ ꯀꯔꯤ ꯃꯌꯥꯝ ꯑꯣꯐꯤꯁ ꯌꯧꯔꯦ ꯑꯣꯐꯤꯁ ꯆꯠꯂꯤꯅꯦ ꯉꯥꯏꯈꯣ ꯑꯥꯏ ꯀꯥꯔꯗ ꯂꯧꯊꯣꯛꯑꯣ ꯑꯣꯐꯤꯁ ꯆꯠꯂꯤꯅꯦ ꯃꯌꯥꯝ ꯊꯕꯛꯁꯦ ꯆꯠꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯕꯛ ꯂꯣꯏꯔ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯕꯦꯛ ꯃꯆꯥꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏ ꯍꯥꯏꯕ ꯌꯦꯡꯉꯣꯅꯦ ꯁꯤ ꯕꯦꯛ ꯑꯆꯧꯕꯁꯤꯅ ꯀꯥꯏꯗꯣꯔꯦ ꯍꯧꯖꯤꯛꯀꯤꯅꯦ ꯑꯉꯥꯡꯗꯣ ꯃꯥꯗꯤ ꯁꯤꯃꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯂꯩꯖꯕꯅꯤꯀꯣ ꯁꯤꯃꯔ ꯅꯨꯡꯃꯔ ꯀꯩꯅꯣ ꯃꯥ ꯁꯤ ꯉꯥꯛꯇꯅꯦ ꯃꯥꯅ ꯂꯩꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯃ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯍꯨꯝ ꯃꯔꯤꯅꯦ ꯑꯃꯅ ꯃꯔꯛꯇ ꯌꯥꯎꯔꯦ ꯇꯧꯔꯒ ꯍꯦꯛꯇ ꯁꯤꯃꯔꯅ ꯌꯣꯝꯕꯤꯅꯦ ꯃꯥꯗꯤ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯄꯥꯏꯕꯅꯦꯕ ꯄꯥꯝꯃꯦ ꯀꯩꯝꯒ ꯍꯥꯏꯖꯕ ꯀꯩꯝ ꯇꯧꯖꯕ ꯀꯩꯝ ꯌꯥꯎꯖꯗꯦꯀꯣ ꯑꯗꯨꯒ ꯃꯥꯅꯅꯦ
ꯁꯤ ꯇꯧꯔꯒꯦ ꯇꯧꯔꯒ ꯄꯥꯏꯕꯁꯦ ꯃꯥꯅ ꯂꯧꯈ꯭ꯔꯦꯅꯦ ꯃꯤ ꯂꯩꯔꯤꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯂꯩꯔꯅꯨꯒ ꯌꯥꯗꯦ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯂꯩꯕꯤꯔꯝꯅꯤꯅꯀꯣ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝꯅ ꯑꯩꯁꯦ ꯀꯛꯆꯤꯡ ꯕꯣꯔꯥ ꯂꯩꯔꯦ ꯌꯥꯎꯗ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯄꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯗꯥꯅ ꯃꯤꯉꯣꯟꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯕꯥꯏ